Karigumba United States na Pakistan da Landaraklabadi madugi paukum oina Pakistan na India ki Mumbai amasung New Delhi da Karigumba mata khantaba tawdana Landagani haina India da Pakistan ki High Commissioner oina thau tawramba Abdul Basina fongdokre India amasung Pakistan ki marakta ungkhatnabagi thaudok kaya thokraba matungda Abdul Basit ki wahai asina leibak anigi marakta ungkhatnabagi chang wanghanabagi masak ama oihalle khana nainaba amada warol thamnatuna Abdul Basina miramgi leibak singna Pakistan da Landaraklabadi madugi paukumoina India da karigumba khantaba amata tawdana Landagani amasung thorakpa khudingmak mayoknagani hainasu akanba wafam sing thamkhre kanagumba miyoi amana Pakistan da fattaba miyeng yenglabadi leibak asina karigumba amata khantaba tawdana India da Landagani haina fongdokhi Landabagi thaudok asi India gi mathakta sathabagi apambadi leite adumoinamak miramgi leibak singna Landaraklabadi madugi paukum sungsoi soidana pigani haina mahakna makha tana fongdokhi